Hi mayam, kumsigi Ahanba Yaoshang Thabal Cachar gi Singerbond mayam lekai pakhang lesabi sinaranja tuna mayam da khidol tawani haina leire ado mayam aigi maikei dagi su video se tentak na namaga mayam da yenghaninga tawani ado mayam video se yengminarase asina moigi band party sai fazataba dress di fazai ado mayam aigi video se loibaphao yengbiyu aduga dawna khongda basina like ama subscribe tawbiramo. Century Thabal Cachar mayam yengbiyu